yumbal kaibal punsirol tokhai tahlaba mioiba moina ningtam ningbagi mahaudu matpirava tabada thamoi shokna nongai taba fawba dugumba maraibak thiraba North Korean praja singna karamba punsi mahingda hingli haibasi masi aikhoi yamba khara khajati khangnaravani adubu leibaki thabak tawhalibani leibak ngakhalibani haiduna leibaki mingda makhut khulai paihan lanmi oiriba singna thengnariba khudong chadaba amani makhoigi mata thiba punsi mahingsi maramdadi adom thoina khangbiram khiroi khanjai North Korean lanmi ama oibagi punsi mahingsi kamdawi haibado masigi videos dai khaminase mipum khudimak haijaribasi nupa nupi ani makpune nipa khudimak makhoigi punsida chahi taradi lanmi oiramdaba yade aduga nupi singna chahi tareti khulai paiduna lanmi oiramdaba yade haiba leibak ngaklo nama North Korea da lai laibak phaduna university gi mahi thak yahoba bachelor's degree phangau nupasing yoinadi lanmi gi sinphamsi chahi manga khak tawbu yai haibdugumba khudum chaw phawdi lai scientist haibstabu leibak amoina khulingduna panduna laibada makhoigi achowa thodang laibana makhoigi oinadi lanmi gi sinphamsi asubnei chahi ahum khak tawbagi ayababe adubo ekhoidi scientist ni thabak chili kaidana lanmi sungoi oiramoi haibadumadi North Korea leibak study masi yabanade scientist sai chadoribani piklingai mahi masingi lamda yumpham ningthina tholaktabana mahido yamana university gi thak yorok paka habisisu leibak study yamna tangba mane mokhoi khuzo khara khaki wane mokhoi ayambadi chahi tara lanmi oi bhai basgumba soi fadraba thok staida sinpham staida pop hekta tai asugumba si leibana prithvi gi oina prajasingna khwaidagi lanmi masing yamna oi leibak si North Korea na oire milising khudingi khulai paiduna mathau tawriba lanmisi niputare jahoi masi US ki oinadi lising na sutnai manga khangni aduga Russia gina tara khangni makhoigi lanmisingsi bijadabana sonmanbana chenbadi lai khradana ningthina sa papong ngamdaba dugumba turuing aroi chatpa kongai amane hakchang leng or papong ngamda patrak tabong kai wawada military training hainari bane asugum extreme oiba training manungsda machi oiba chinjak amata chapa fangda sumnai alu ahingma manga taruka ising khaktang gada lelagadi lanmi oi doriba leibak ngak toribsinggi hakchang polangdu madu kamdogani chi thungbani thungloi haibdudi isai sana bhamna sakatpio alu loko pantha natragadi tarak phangliba alu khrasi phau phangani phangloi guarantee piba ngambanate asugum sleibana North Korean manga gi manungda adidi machi oiba jinjak chaba phangdabana mioi mi daw chada baidu oyedana United Nations na thadorokpa cherol amada ule North Korean lanmisingdagi South Korean lanmisingna changchatin chi ani humdi wangba heli dan sfongdomle masa samnalapana training makhatana yawpam gamlaktraba matangdu daida nasa kan khatlasu haibagi fiamda mayumda thadorakane masik matang study makhoi kanagumba mana saubi ba natraga tengpang bi ba natragadi parom dum leptuna chatpa phau ngamdaba matang oi henna laibak thibadi hainiba matang siphau yawna hingba ngamdaba sibana hanba makhoi kongkai amane lanmi o hennaba lokat khraw masasing hingnamo halakigidra natraga chadabana mathoi tharam natrakan apok pok bi masung mungmanong gi mioising nongmada niga tana pathaw phungjade mapukning sigidaba numit yawde haibi hai leibak ngak libalan misingna Lanmisinggi haikol local farm dagi wahi jinjak khura laga chaduna arang kharang ko hanjaba haibasi leibaks da tatan thokpa thodongne mathak thongba senior officer singna makha taba singda wahi jinjak khura lunaba thoinia thangpi basi masin North Korea leibaks da chang naina mangthokle malem ge topa leibaksingi army am hekta gi oina army uniform ama session bahaibasi yam standard oiba dugumba chawthok sapum lemjana phamoiba ihul faunari bane adubu North Korea dadi Kim Jong Un piriba makhoigi army uniform si masi dok session matamda asok-apan China phaunabagi asok-apan nangnabagi achaw maram ama oidi dana mai pakna North Korea dagi chenthora khraba North Korean lanmisingna phongdokle leibak ki sanmitlon phattabana makhoina ulen taba krak chungsin dun ingmening tham thada tongliba makhoigi putsi duki matik pabana makhoigi makhongdu frostbite haidi unna chathat dagi kan mangamde
ꯍꯥꯊꯨ-ꯍꯥꯊꯨꯁꯨ ꯁꯒꯥꯏꯔꯛꯀꯅꯤ꯫ ꯃꯄꯨꯡ ꯐꯥꯅ ꯁꯒꯥꯏꯈꯤꯗ꯭ꯔꯤꯉꯩ ꯈꯣꯡ-ꯈꯣꯡꯁꯥ ꯄꯠ ꯄꯨꯝꯍꯜꯂꯝꯗꯕꯗꯤ ꯌꯥꯎꯗꯦꯗꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯟ ꯗꯤꯐꯦꯛꯇꯔꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯨꯄꯥ-ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯔꯕ ꯃꯥꯟꯅꯕ ꯐꯤꯗꯥ ꯐꯪꯂꯕ ꯃꯇꯝꯅꯤ 21st century꯫ ꯑꯗꯨꯕꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥꯟ ꯑꯥꯔꯃꯤꯗꯗꯤ ꯃꯁꯤꯒꯤ ꯄꯨꯡꯑꯣꯟ-ꯑꯣꯟꯅ ꯇꯩꯅꯕꯅꯤ꯫ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ 7 ꯂꯥꯟꯃꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤ ꯃꯁꯤ ꯅꯣꯔꯣꯛꯇ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯌꯥꯏ꯫ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯔꯁ ꯑꯃꯁꯨꯡ ꯀꯃꯦꯟꯗꯔꯁꯤꯡꯅ ꯃꯈꯣꯏꯕꯨ ꯅꯝꯖꯥ-ꯅꯝꯊꯛꯅꯕ, ꯃꯅꯤꯡꯇꯝꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯈꯣꯡꯒꯣꯏꯅꯕ, ꯃꯁꯥ ꯁꯣꯛꯄꯁꯤ ꯃꯁꯤ ꯍꯨꯏ ꯃꯃꯩꯒꯨꯝ ꯆꯨꯝꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯤ꯫ ꯇꯝꯊꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯃꯦꯜꯅ꯭ꯌꯨꯇ꯭ꯔꯤꯁꯟ, ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯅ ꯆꯍꯤ ꯑꯃꯔꯣꯝ ꯄꯦꯔꯦꯠ ꯂꯥꯛꯄ ꯂꯦꯞꯈꯤꯕ ꯃꯈꯣꯏ ꯅꯨꯄꯤ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯂꯥꯛꯇꯕꯁꯤꯅ ꯍꯦꯟꯅꯕꯨ ꯐꯩ ꯈꯟꯅꯕ ꯃꯈꯣꯏ ꯚꯥꯔꯤ ꯑꯃꯁꯨꯅꯤ꯫ ꯃꯔꯝꯗꯤ ꯂꯥꯛꯁꯤꯜꯂꯒꯗꯤ ꯁꯤꯖꯤꯟꯅꯕ ꯀꯇꯟ ꯄꯦꯟ ꯑꯃꯅ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯍꯟꯅꯗꯃꯛ ꯁꯤꯖꯤꯟꯅꯗꯧꯔꯤꯕꯅꯤ꯫ ꯌꯦꯂꯣ ꯁꯤ ꯍꯥꯏꯔꯤꯕ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯃꯊꯧ ꯑꯃꯣꯏꯅ ꯂꯦꯟꯃꯥꯏꯟꯁꯤꯡ ꯂꯪꯊꯅꯕ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯃꯈꯣꯏꯗ ꯌꯥꯊꯪꯕꯤ꯫ ꯌꯦꯂꯣ ꯁꯤꯗ ꯂꯪꯊꯈꯤꯕ ꯂꯦꯟꯃꯥꯏꯟꯁꯤ ꯏꯊꯛ ꯏꯔꯩꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯌꯧꯍꯜꯂꯛꯀꯅꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯨꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯇꯨꯔꯤꯁꯁꯤꯡꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠꯁꯤꯅ ꯑꯃꯦꯔꯤꯀꯥꯟ ꯇꯨꯔꯤꯁꯁꯤꯡꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯇꯧꯕ ꯄꯥꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯆꯨꯝꯕ ꯊꯕꯛꯅꯤ, ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯈꯜꯍꯟꯅꯕ, ꯑꯆꯨꯝꯕꯅꯤ ꯈꯜꯍꯟꯅꯕ ꯀꯤꯝ ꯖꯣꯡ ꯎꯟꯒ ꯅꯛꯅꯕ ꯑꯥꯔꯃꯤ ꯀꯃꯦꯟꯗꯔꯁꯤꯡꯅ ꯃꯊꯧ ꯑꯃꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ, ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯈꯪꯕ ꯌꯥꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯁꯤ ꯃꯁꯤ ꯄꯥꯏꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕꯅ ꯏꯄꯪ ꯄꯪꯁꯤꯜꯂꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯣꯞ ꯆꯥꯝꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯁꯨꯝ ꯍꯥꯏꯖꯤꯟꯒꯅꯤ꯫ ꯃꯗꯨꯗꯤ ꯃꯥꯂꯦꯝꯁꯤꯗ ꯃꯈꯣꯏꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯃꯀꯣꯛ ꯊꯣꯡꯕ ꯂꯩꯕꯥꯛꯅꯤ꯫ ꯃꯁꯤꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯜꯂꯛꯄꯗꯒꯤ ꯂꯥꯟꯗꯥꯅꯕ ꯑꯆꯦꯟꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅꯇ ꯂꯩ꯫ ꯃꯔꯝꯁꯤꯅ ꯃꯈꯣꯏ ꯂꯥꯟꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄ ꯁꯦꯝ ꯁꯥꯗꯨꯅꯇ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯄꯤ ꯊꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯁꯣꯛꯄ ꯂꯦꯗꯅ ꯂꯥꯌꯦꯡꯕ ꯂꯥꯛꯄꯗ ꯂꯦꯝꯅ ꯂꯥꯌꯦꯡꯍꯟꯗꯦ, ꯁꯦꯜ ꯊꯤꯍꯟꯒꯅꯤ꯫ ꯁꯦꯜ ꯊꯤꯔꯦꯗꯅꯁꯨ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯅ ꯂꯥꯌꯦꯡꯂꯛꯀꯗꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯕꯨ ꯑꯁꯣꯛꯄꯗ ꯌꯨ ꯍꯩꯖꯤꯟꯕꯁꯤꯃꯗꯤ ꯁꯣꯏꯕ ꯌꯥꯗ꯭ꯔꯦ꯫ ꯁꯤꯕ ꯅꯥꯕ ꯊꯣꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯑꯥꯔꯃꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯇꯥꯛꯄ ꯑꯗꯨꯒꯨꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯈꯛ ꯄꯤꯔꯛꯀꯅꯤꯗꯅ ꯆꯦꯟꯊꯣꯔꯛꯂꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯣꯔꯣꯛꯀꯨꯝꯕ ꯂꯩꯕꯥꯛꯁꯤ ꯄꯨꯡꯈꯤ ꯈꯤꯕꯗꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯦꯟꯊꯣꯛꯈ꯭ꯔꯒꯦ ꯊꯧꯔꯥꯡꯂꯛꯄꯁꯤꯡ ꯇꯨꯃꯥꯟ ꯔꯤꯚꯔ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥ, ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯉꯝꯈꯩ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯦꯜꯂꯤꯕ ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯌꯥꯝꯕꯗꯤ ꯀꯥꯞꯇꯨꯅ ꯐꯨꯗꯨꯅ ꯍꯥꯠꯈꯤꯕ ꯉꯥꯛꯇꯅꯤ꯫